ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯁꯤꯡ ꯌꯥꯟꯕ ꯍꯥꯏꯗꯅ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯖꯕ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅ ꯃꯣꯏꯒꯤ ꯀꯦꯝꯅ ꯁꯤ ꯂꯩꯔꯦ sida kukina sida leire kukina sida leiraga sifaina sida leire CRPF sida leire aduga nongmai kaphale ijibo sibo sarabaga tumbaga tawba lakpa sifai ngakta ngairo male ne saraga tumbaga lakpa saraga tumba tolop khara phangba pesa khara phangba ade kuki gi popi thaba popi sangbagi type ta tawe habanida Parja mayam ama singyam basang baji bukta protection piba ngamdradi kaidawrudoy do lairubagi Mia maloi thoglak khare hojik Yemre sida leire sifaina sida leire CRPF sina sida leire kukina sida leire ba inak nagna leire habani da to control tawbaju ngamdaba ora masen mabai haije sidi yam thi shenge ko yam nungaite haijab tare koi khungang likai de leita laira ba ngatani gas na sak thongma ngamdaba mayam am yawri neba aduduna akoi di sahi magi oiba singji di kitang dor jo koi khungi oijaba singji dagi khaga yandaba yadeba sahi khuding edom yalaga laineba hantak sahi gi ju mamang da yan ngadabani CRPF singjina Central Force singjina adu tawiga ada tawiga na dom jai thok pira leire moi security piba ngamoi khotloina adudagi di hujik se pire protection phadana pibi di haibani da moi leina nongmai kaphalle aduga moi leina nongmai kaphalle ba gidi hujik se pire protection phadana pibi di haibani da moi leina nongmai kaphalle aduga moi leina nongmai kaphalle ba saraga tumma leiba kangu hayu ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯝꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯄꯨꯜꯂꯒ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯁꯤꯗꯤ ꯃꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯁꯤꯠꯂꯣꯏ ꯑꯗꯨꯗꯨꯅ mayam hujik lakpiro mi mayam amju lae hujik meeting tawgani khotgani ju hai adugi matungda mu kari tawba yage do mayam pun khanaraji sigi timing jida akoi lingjen mana haudraba koje dum mina fajana ngangna roi ko